ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯃꯥꯡꯗ ꯁꯤꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯌꯥꯝꯗ ꯄꯤꯕꯤꯔꯤꯕ प्रजासिंसिदा अवाट अपाय येंदुना अखोई सेंग साग अमदी हवाई चेंगवाई अदगी मखन कयागी लेप लेतना संसनजरै मरुओइना वार्ड नंबर 12 सिदा लैरिबा अखोई डस्टबिन गार्बेज की पुनमक्सु एन जयंत कुमार की मखादा वार्ड नंबर 12 की कोऑपरेटर गा लोइना थबक थौरमसिंग लेप लेतना ngasi phawba sathajarai makha taba singju अखोई प्रजा मियांगवा लोइना करी तौबा याबगे हाइबदु मखा ताना अदुम संसिंगिनी हाना फंगंबा इसेंशियल ओइबा आइटम चाना थकनबा पोलमसिंग अदुसु स्टेट की ओइना निमित 8 निगी थमजिलकपनिना इमुंगी खजिक्तंग ओरबसु मतेंग ओइनबा हाइदना ngasi अखोइना तिलहौ अदगी आलू अमदी थुम हारिबा आइटम सिंग असे अखोइना युमथोंग खुदिमुक्ता फ्रीदा फंगनबा वार्ड नंबर 12 की ओइना ngamba thakta होनजरी हजू कोई कोरोना वायरस मरम होगा अवाब तारबा प्रजा सिंह सिगिरमता कोई करांग्राम पंचायत सिगी कोई प्रधान अमदी मेंबर सिंह मही मुनमाना गुना कोई कोरोना वायरस मरम होगा अमदी पूछने भी करो वाली को प्रधान अमदी मेंबर सिंह लगा Dia mengatakan bahawa dalam sisi election bina baru sendiri. COVID-19 ni na. Uli se nim mana se sar ga ikhangi anna ngasi di aku gi sun balam dam si bu. Oh seleksi koi sia koi nakanda amakang tu. Adum hai ke ha हार्ट प्रेशर अदुगा बीपी स्टॉक तौर लेखिबा अदगिदी अखोगी कैंसर की मागी केमो कापतबा यादब सिगु मैम फंगतबा मैम से आइना अखोगी मीडिया की थ्रू दगी उजबदगी पैसा लरगो जो हैजाक लौबो ngамदबा होजिकी पेशल जिना आई हैजाक से फंगदबदगी निमजे नमिन मरीनी आई फुल्लगा थक्कदबदो फुल्लगा थक्ट्रे आई सिमाई तौर निम मना से डायरेक्ट चारे न तौरपदगी आई थमोइ से याम नुंगाइतबा अमा फाउखिबदगी मैम से हैजा लांथक फंगदबा तौरिबा मैम से अदुगा अखोगी कोविड-19 से थेंगनबा ngамनबा मणिपुरगी मासे मरा फुंगना तांथोखिबा ngамनबगी पांदमदा पांगजेबनी कोरोना वायरस कोविड-19 असिना अंगक्पा मओंगदा लाइना कया संतोक्तो मी कया सिरकपा अमदी हाइरिबा सिदगी कन्ननबगिमता खै गवर्नमेंट के साइट की लॉकडाउन लौथोखिबा असिना खैगी हिंगमिबा पुंसी मरेल असिदा जुगी मतिक अहोंगबा लाकपा अवाबा कया मायोक नरकपा सुगुम्बा कया सिंग असिदगी खैतंग दओसो खै मतेंग तौजुनबगिदमक्ता खै युमना खुनो मखल लेकाइदा लेबा खै मिंगोइना हंगसरबदा अगे यंबा नोंथुंबम राजेंद्रो माकी मियंग मखादा ngasi bawda ko hogiba tari kunthra digi horkanda kunthapum kendagi manungtana leiriba hena warba amadi mapung oina hidalang thak chawa phangdana leiriba sugumba imung kaya da khoina ngasi bawda mateng pangna lae ngasi bawda asugumba committee asibu nuksibidana mateng kunthapum kendra sigi manung amadi mapandagi mateng pangbirakpasi khoina saurangna lupa lak
ꯑꯍꯨꯝꯒ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯒ ꯁꯨꯃꯥꯏꯅ ꯐꯪꯖꯔꯦ ꯂꯣꯏꯅꯅ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯉꯠꯆꯔꯕꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯈꯜꯂꯣꯟꯒꯤ ꯁꯥꯄꯣꯔꯠꯀ ꯂꯣꯏꯅꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10,000,000ꯁꯨ ꯁꯤꯟꯅꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕ ꯍꯦꯟꯅ ꯋꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯦꯃꯤꯂꯤꯁꯤꯡ ꯈꯟꯗꯣꯛꯆꯗꯨꯅ ꯄꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏ ꯊꯥꯎ ꯊꯨꯝ ꯍꯋꯥꯏ ꯇꯦꯜꯍꯧ ꯑꯗꯨꯒ ꯆꯦꯡꯅꯆꯤꯡꯕ ꯑꯩꯈꯣꯏ ꯈꯔ ꯍꯥꯞꯆꯗꯨꯅ ꯄꯤꯖꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ 250 ꯍꯦꯟꯕꯗ ꯄꯤꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯆꯥꯕ ꯐꯪꯗꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕꯗ ꯕꯤꯄꯤꯒꯤ ꯄꯦꯁꯦꯟ ꯀꯌꯥ ꯅꯤꯝ ꯆꯥꯗꯅ ꯂꯩꯔꯝꯕ ꯀꯌꯥ ꯁꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ 190 ꯍꯦꯟꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯃꯌꯥꯝ ꯂꯩꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯤꯖꯈꯤꯒꯅꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯗꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯑꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ 30 ꯑꯩꯈꯣꯏ ꯉꯁꯤ ꯄꯣꯠ ꯆꯩ ꯌꯦꯟꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥ ꯂꯥꯛꯆꯩꯁꯦ ꯔꯤꯍꯦꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯟꯁꯤꯡꯗ ꯄꯣꯠ ꯆꯩꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯎꯕꯤꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧꯖꯝ ꯁꯨꯖꯀꯥꯟꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯔꯤꯍꯦꯞꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯔꯤꯌꯦꯂꯥꯏꯁ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯕꯜ ꯄ꯭ꯔꯙꯥꯟꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯇꯧꯖꯔꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯗꯤꯁꯤꯒ ꯇꯥꯟꯅꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯏꯁꯤꯡꯁꯤ ꯌꯦꯟꯊꯣꯛꯅꯉꯥꯏꯒꯤ ꯄꯥꯎꯗꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯁꯣꯟꯅ ꯊꯥꯕꯤꯔꯛꯇꯨꯅ ꯍꯧꯖꯤꯛ ꯌꯦꯟꯊꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯕ꯭ꯂꯛꯀꯤ ꯃꯇꯦꯡꯁꯨ ꯇꯧꯖꯔꯤ ꯑꯍꯜ ꯃꯌꯥꯝꯁꯤꯒꯤ ꯑꯃꯗꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥꯒꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯂꯕ 5 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯕꯦꯒ 30 ꯑꯂꯨ ꯕꯦꯒ 30 ꯑꯃꯗꯤ ꯍꯋꯥꯏ ꯕꯦꯒ 10 ꯑꯩꯈꯣꯏ ꯁꯤꯟꯅꯖꯔꯝꯒꯦ ꯃꯁꯤꯅ ꯀ꯭ꯂꯕꯅ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯅꯕ ꯃꯌꯥꯝꯅ ꯌꯦꯟꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯨꯄꯥ 10,5 ꯑꯃ ꯁꯤꯟꯅꯖꯔꯝꯒꯦ ꯀ꯭ꯂꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟꯕꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟꯍꯥꯠ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯤꯟ ꯀꯥꯡ ꯆꯦꯛꯇꯅ ꯀꯥꯞꯊꯣꯛꯄꯗ ꯈꯔ ꯃꯇꯦꯡ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯑꯩꯍꯥꯛ ꯉꯁꯤ ꯌꯨꯅꯥꯀꯣ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯃꯃꯥꯁꯤꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯖꯔꯤꯕ ꯃꯌꯥꯝꯒꯤ ꯋꯥꯔꯕꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯑꯁꯤ ꯇꯥꯔꯒꯗꯤ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯦꯡꯕꯥꯡꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ 19ꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯦꯛꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯎꯔꯤꯄꯣꯛꯇꯁꯨ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈꯤꯕ ꯑꯩꯒꯤ ꯕꯕꯥ ꯃꯥꯒꯤ ꯃꯤꯡꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯐꯝ ꯁꯤꯕꯥꯅꯟꯗ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯌꯥꯝꯕ꯭ꯔꯥ ꯌꯥꯝꯗꯕ꯭ꯔꯥ ꯈꯤꯇꯪꯗ ꯃꯇꯦꯡ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯅ
ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯇꯤꯜꯍꯧ ꯂꯣꯏꯅꯅ ꯊꯨꯝꯅꯆꯤꯡꯕ ꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯏꯃꯨꯡ 3,000 ꯃꯨꯛꯀꯤ ꯆꯥꯡꯗ ꯊꯨꯡꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯩ